Paksadembum Uibamar Uibapau update Togere Moijing Watok Miam give me from Pang Tokre, Mara Labasing, surrendered to Honanaba Warep Locre. Tahasigi ahum the Tawantistiki, Moising Awang Lagaida, Mi had Bagi case Amagamari, Lena police na mi pana Basang Silubada. Lagai Miam Amadi Poliska Gimarakta, Tokipa Tok, Adunamaram, Oiduna Lagai Aduge. Mio Darit Pazan Kiba Amadi Police na Fabagi, Lakbada, Miam Namulau Kiba, Mio Ani Adu Putok Dragadi. Moisingi Fareba musing Tadok like Iva, Langa Kiwafum Lakbada Gingase. Moising Awang Primary Matrasaki Grounda, Miam Gibi Pampang Tokre. Moising Awang Masit Committee na Sinduna, retired Assistant SP, Hossein Zamalas Arlautuna Pang Tokiba, Miam Gibi Pam Aduda Warip Cameron Loke. Warip Sing Adudi, Hanba Warip Data, Asigi Omda, Pizam Zetpa Police in the private Garida, Mamang Tanalak Laga Moising Awang Lagai Dagi. MD Manau Elias Ziaurahman, Sahi Kuntraga Taret, Apubas Ziaudin Amadi MD Sirazuddin, Elias Avik Sahi Nifuga Humdoi, Abuba MD Nur, Makwe Rivo Father Napona Bahona Bada, Miam Police Lagi Makwe Ribo Mulona Bahona Bada Toki Batodok Adubo. Nasagi Mipam and White of a Fongdokpa, Anisuba Warepta, Tokiba Mato. Karamna Police Tautok Adugi, Asengba Langla Langsin PCK, Hanakanaduna Laringaida, Namidatuki Numidanga, Henba Force Thompson to not moising Awang Lagai. Yung kay kaya tugaramba nafi angang sindafu sa ramba amadi maralay taba miyoy kaya bo mayum dagi fato na pokiva atuga hausing pa bo police custody ta tambiva asisu nga sige mifam na yamna kana yaning taba fongdok pa ahum subo waripta MD Manau Elias Ziaurahman sahi kun gataret amadi MD Sirazuddin Elias Avik sahi nifugam doipo Sinadri forward thadogloy aduna hausing police custody dalay riba miyoy nifal asi thadok na napagidama makoy anina Namid Humniki Manung the surrender Togadabani Amadi Police custody the lady Maralay Taba, Munifalbo Atuba Tado Pirakadabane. Aroiba Warepta, Asuba Kongsang Amadi Police na Sanchilakba, Kudimata Miana Mateng Pangani, Police na Lakwa Matamda, Kolgi Makok, Marus in the Paufi Amadi, Karigumba Police na Lakwa Matamda, Pizam Zelaga, Lakdaba, Masaki Oiba uniform that Laktuna Aki Tuzumba, Wakandaba, Police Amadi Miangi, Marakta Wakal Taminaduna Tabak, Sataminaba, Hybriding Warepsing Asini Haide. Manipur gi bangsa lagli ba umangsing ngaksen na bag kananava forest garsing dangmay sinagre. Manipur gi bangsa lagli ba umangsing kananava amadi umangmay tabagi dhangsing laksin bag ngamna na ba forest garsing dangmay sinagre. Ngasi sanjen dong dalay ba forest headquarter da pangtok ba singlem la ba thorom amada. Forest Environment and Climate Change Minister TS Biswajina Chief Wildlife Warden Dr. AK Zosi Amadi Department Asagi Makok Tongba Officer Kaya Yauba Tarumaduda Yantokibane. Ngasi Yantokiba Nongmay Sing Adudi, Pamexan Rifle Nifu Amasung Double Barrel Gun Umfone. Police officers in Umang Aksen and the Pokona Badat Hengriba, Sing Nabasing Adutagi Akpok Nadapa Nongmay Sing Adukusin Akibani. Police Department give Forest Guard Nifugamapan Amasung, Forester Sing the Nongmay Sinabaki Training Amamani Police Training, College Pangaida Pikibasulaikre. Manipur Police Training College Pangaida Forest Guard Amasong staff sing adu first time training pigi department amakata na iyan banong may sing lay na nabasok hanari hari. Ngasi pangto kiba tarong atu da Division Forest Officer Santan Forest Division, Kangpokpi Forest Division, Susanpo Forest Division, Tawan Forest Division, Besnupo Amasong Sandel Forest Division amadi Deputy Chief Forester Park Amasong Sanctuary sing da matawtawba officer sing da nong may sing adu minister na yanto kibane. Taurumadu Kamari later the Minister Biswajit Nahai, Minister NBN Gilamjik Makata Manipogi, Mangsilakip Umangsing Katanaba Akanba Tabak Baikale. Umangak and Gato Forest Boston in the Kulai, Yauk the Panasing Rakbaka, Mayunabada, Owana Togli. Nasi Kusin River Kulaising Asin Umang Naksen Bada, Mangan Tanamata Togado River. Forest stops in the Hena Tazaba people Luina Apamonda, Naksen Gani Abaki Tazabalai. Luina Mato Nintina Tabak Lagani, Lakakasna, Reserve Forest, Protected Forest Amadi. Umang da lam kopsin basing tingna na bahonari. Nakalamarom da DMU da sa takiba polis ki kahen ba tawung kantem tawe. Ngarang DMU campus manung da DM ki mahiroi sing na mafung pana class tawiu laik tamjage hana khongjang sangsin ba matam da polis na sa takiba kahenat kahet ba tawung mahiroi lup tarung na akan ba mohon da kantem tawe. Lenga ki tawung asi makatan akan ba ihok lak na pagi paujel pi bani lawi hana mahiroi tarugi. Mayroi lup taru ki president sina punda kudek pitu na tadurakpa serula matapang dorakle. Serula sina makatan hai ningsing bay abadi education minister da memorandum pesin na mayroi lup taruk na
DM University asigi oza sing bifurcation tawpinanaba haina bagal loinana walibasing mengkhatpiduna DM University bumapung phaba University amo ohenbinaba lengar da haijakrabagi matungda lengakna November kungamari da bifurcation tawbagi order thobiraki kumsing lising ani taraga nipangi April tarukda lengkhatkiba dhanamajuri University asi sahi manga mafung pharakla basi phawda University asigi chapchaba mafung phab oza leidaba University asigi oiba regular registrar Finance Officer Examination Controller asina singba University ki authority sing leidaba amade UGC ki makada University asi 12 B fangdaba mairoi kyada scholarship amade fellowship fangbagi khotongchab leidaba kya sing asina University asi full fledged University amba ohenbang amdabadagi mairoi lup taruki miyang changdu da lengakta amade mari leinaba authority da mathau thaba thabak sing paikhat pinaba tak sinduna lakibane Loinana haukiba January nifanda khongjang changsilakani hada laktokhtuna University da khongjang kansinanaba kansinna changsinba uki January taragani thoi lengaki maikedi ki notification ama thoktuna bifurcation tawki bada maming se than andhauba amadi banal lanba asoi bijawbo sing chumthokna bagi order ama thoraki Loinana Manipur lengaki maikedi January taragong doida fresh release thoktuna DMU gi principal yauna tongan ba non-teaching staff ki rifle man loisit Non-teaching staff ki bifurcation loisanana ba process tat laire habigi thasa papiraki adoba DMU gi president professor adoba DMU gi assistant professor 88 amadi non-teaching staff 170 suba athuba dhaidok lagani haiba press release aduna mayak singna panduna amade mairoi sing amade miyam na thasa papibiraki January taraga mathoida DM University ki authority ki posting so Habnaraba tabak tabgi advertisement notification so thora khiba laige masigi matang dasum hairoi luk darukna lenga ku unatuna karak hana taksinduna lakibani haire Serulas na DM University da department kungani thoida PG course hangbag loidana tongan ba department sing research scholar sanini forum laire masigma research scholar mairoi singsu fellowship scholarship pinanabagi thausin su University asi 12B status pangan ba laitri oza sing watuna lehingai charagasida oza sing mai kai degiso oza garana University authority ga mukna ba leibadagi PG gi class lauroi habna sing ba thong sing su mairoi sing gi khanbiduna tawbiduna ba su apel dawrak le khangin bam yoraba University state tamli ba mairoi sing ihaw horak ba si aroi ba phibam asina masana tabo wafam ne masina mairoi sing da jamna tamthiba mongta ka hena ot nai ba gi thabaga do mairoi lup tarung akan babong da condemn tawi Masih senaba police person sing madakta disciplinary action logat pio. Luina dalengak abadi University authority su University gi asige. Mairoi sina thekna rip asi haksina lautan na thabak logat pio amade haidoktan leiriba teaching abadi non teaching staff athubada afir men wasu cherolasna makhatan apel tawrak le. Kaching district ki len record sing athubada district headquarter da lehen gadabane. Masida tasin atrabadi akan bakongjang sangsilagane. Kaching district ki mari lenaba land record sing athubu matam da district headquarter lehen gadabane masada lengak asan atasin atrabadi district asigi miyamna akan bakhongjang changsilagani haina joint non-government voluntary organization Kaching ki president KSI Satra Dhanina permission da phongdokre wapa masingarang Kaching district ki manungda leiriba mafam khudingi land record sing Kaching district headquarter da hanagum soidana thamgadabani haibo wakasing Manipur lengak ta daksil Kaching ki miyamna Kaching district headquarter da asoba Wakat khongset ama sat khibaga loinana DC Kaching ki office complex mamangda pamisinga unaba amada phangdokhibane wakat khongset aduda miyamna athupada land record sing poragadabani Kaching district headquarters da land record sing thambiu abana singba thaba placard kya su painage tungda rally aduna Kaching district ki DC ki office tamna laklaga miyai marina saba mute kangbo amada DC Somorjit Salam ka land record ki hiram asigi matangda wari sanage Lubina lamda masigi CMN Birena JNJBO Kaching na pesin gada pa wakat cherol amasu DC ki khudang da pesin ge Satra Dhani na hai Kaching district ki mari lenaba land record sing mathang Imphal da pokhat ki bagi Manipur government ki thong district asigi miyam da yaning de Mahna makha taradon hai Kaching district manung da leiriba mafam sing haibadi 69 Mayang Lamjau 71 Langmaidong 72 Lamjau 70 Nunggu Sanamai 52 Palel 57 Kaching 57 Kaching Khulen 58 Kaching Khulel 589 Kaching Khulel amasung 49 Kangoi ki land record sing asi leifam thokpa district headquarter ki mari leinaba
ऑफिसदगी इम्फाल की लफेल पद लेबा डायरेक्टरेट ऑफ सेटलमेंट एंड लैंड रेकॉर्ड ममांग पुखटप लेग्रे चेचांग अमा तांथोकपद इम्फाल तादा चथोक चसिन तौबदा मियामना अरिंबदा सेल संगनबा मतम अहनखिबा असिना मरम ओरगा मियाम खमतेना अवाप मयुकनरे मणिपुर गवर्नमेंट की मधौ ताबा लैंड सर्वे की मधौ ताबा लेरबसु मरुइबा चेचांग सिंगी कॉफी अदो काक्सिंग डिस्ट्रिक्ट हेडक्वार्टर लेरिबा मरी लेनबा लोइसंग की ऑफिस ता थमलगा फील्ड चतुना सर्वे तौफम थोपनी हाइके मालेम की कैथेंड लुपा क्रो याखई के मंगारों की ओइगदप ब्राउन शुगर केजी 27.930 का कोनन म्यांमार मसा अनि फारे ngase ayu angan bapung mari rom tabada mored leiba mahasuba assam rifles ki team amana agaknaba pau ama fangbadagi as monnom village manakta frisking checking sathatuna lairingai matamda singnaningai oiba mongda kenbo park ama thauduna lakpa oge Myanmar masa ani tumlakiba kenbo park atuda borakau homsu yawba thengnaki singnabadagi khawadu hangdoktuni yenglubada showcase homfoga mari da yamlaba brown sugar sing after puramba thengnakibani Paraba brown sugar sing adugi arumbana showcase yauraga kilogram 27.930 oram ke ariba polam sing adu malem ki kathen dilupa cro 55.86 strong ki oigani haire draka kona na faraba Myanmar masa ani adudi Myanmar ki tamu taung ki 1 number 3 dagi te ma sahi kun ka manga apokpa yu paunoi amadi thara sahi kun gani thoi apokpa yu kiyau moine makoi ani number 3 da leibani makoina ngamkai ana yamla drug sing adu putuna lakpada as munom village manakta assam rifles na phagat pagam ki bane Paraba brown sugar amadi Myanmar masa ani adu makata abad logi oiba thabak laukan na bagi damak more police station da khusinagre Myanmar rom dagi amkhai lan drug buslapagi thaudok andaki asin ahan banate Manipur go ina Indo Myanmar ngamkhai paring ngak sen bagi thabak assam rifles na phagat pagaloi na kanglon chumda mioi kya changchilakpa amadi mai ka ba chinchak sing pusilakpa thingna na bo hona bada asoba thaudang lauduna lagle Nakalamaromda Danamanjuri University Mahiroi Singda Police Person Sinhatati Tawina Taukiba Tawang Kantem Tawi Pofilal Danamanjuri University ki PG Mahiroi Sinamai Tamalu Haina Khongjang Sangsin Bata Manipur Police na Sasanda Phubagum Tati Tawina Fu Sebagi Tawangado Kantem Tawi and Manipur Protest Youth Congress Committee MPYCC ki President Ningthaujam Popular na Phangtokre Ngasi Impal ki Congress Bawon da Pangthokpa Pamising Gabunaba Amada Wapamasi Phangtorakibani Mahna makha taradun hai asigumbo thawang asi hojik state asida lengak leba BJP government asina toina chathabagi thawang lagle lenga gasi mairoi khunai ki damak yai fana ba tawti hai si tagle togan bai isu ga da thawai yawbugum mairoi sina mai tamjage hai bada thawai driba authority singi matakta chapchaba action lawgadabani ana supong dorakle ngarang dana manjuri university ki mairoi sing da chathagiba thawang adu laibak thibani thawang asina manipur ki mairoi sing tunglam chatta yamna kiningai orakle Mahiroi sing da tati ta wena tawbada karisu ngangdana lenga gasna mahiroi ki damakta kari imata khande haifa asi haiman bathokloi oza amana mahiroi khara da saina kan bagi damakta de political ki oibam yang sangdana oza adu da sokos thapalai mahiroi dubu warak watem bani khan batawi de mahiroi sing talib demand adu mahi tamjake haibani Dhanamajuri University asida oza singi amadi hiram kya da saina ba leire asigum sai na ba kya asina mahiroi sing academic career da akai ba kya lakpagi mahi lakbadagi mahi tamhan biu abase asum demand he Lenga na kari kidamak solution purakna na bakho na tribano hanglagle ngasi lenga gasna apaba wa kya nganglabasu apaba thabak kya tawi harabasu thabak dadi hado ke bawadu ngakpo ude thawang asna taklibadi lenga gasi sasal pel oire takpani haibo wafum kya su thamke kangla dagi maina lokwa lakpasing na lambi chatpada chauna apan ba thokre police na rally satuna biamda awareness bigre Namit mangani sukna sa tagada ba yaksang kumay ngasi dagi ahoki baga loy na namit mangani asida lamdam masigi tongan ba laikai sida pangthok na gadur ba sports ka marilin na kangla dagi mai sek mai loba lakna ki basina maram oraga impal city manungda lambi chatok sa sinda sauna aban bathogan khre ngase yo agan badagi hauduna mai kai kya dagi lakpa masing yam laba biamna siang laba kangla laifam blend dagi maira lawna na bagi damak thom jinaraki makoina porakpa yam laba gari singa du control tawna na hona bada Traffic Control Police amasung Manipur Police ki person sing awaba hoike Manipur lagan na namit mangani sumna sa tagadaw riba yaksang kumay gamari laina na pangthok na riba sports gamari laina na ngasi amasung hayang asi miyam na mara lawbayana na bagidamag kangla gi get ahumbak hangtok to na thamkibani laiha gi jathang matungina organization amom dagi yamlaba mioi care laglabasu mioi tara dagi hena kangla da sangbayan da badam maram oraga tongan bo organization singi lakminaba mioi kya aduna kangla gi awang thangba maning thangba amasung maya thangba Get loina na sanjen thong
sanjen thogi wangma forest office gate mapa phawa krik krik inana laikhe makoina purakpa gari sing aduna national highway gi nak eta parking tawduna thambadagi miyamna sathok sasen da chawna khudong chabada mayuknagi amromda kangladagi maira lawraga thorakpa masing yablapa miyoi sina lambida pareng sana khongna satpana maram oraga lambida lagliba gari sing aduna makoi dagi hengkatna satpa yadawa loinana gari sing tamna thongna bana imphal mayul khakta natana khara haidoki mafam sing dasu lambi sina traffic jam thoke amarom da kangla laifam lem dagi maira lawbada ka hena chin bana maram oraga puruk saubi yauna tongan ba laifam len sing dagi so miyamna sport outdoor pagi maira sing launage ngasi dagi hokduna sadhagador ba yausang ki sports amasung atai hiram sing da athoi en tan apagi thoram sing asida miyamna mapung phana saruk yaba ga loinana pamdaba thodok sing thogan dana ba amasung lambi asat au sing da yet apan thogan dana ba Manipur Police के एडिशनल DGP एल कायलुन बियामदा अपील तौखिबा लाइखिबने मखतरगवा अतोप पाउदा क्राइम की केस के आदा सेनप बीजेपी की एमएलए दी करी फाट्रिबनु आइना केजरीवालना प्राइम मिनिस्टर दा आंगलखरे दिल्ली के चीफ मिनिस्टर अरविंद केजरीवालना लाइबागसी की प्राइम मिनिस्टर नरेंद्र मोदी दा नाकोइनना सोगनबा याबा अवफम सिंह मागी ट्विटर की कोथांगदगा से फोंदोरखरे मागी वरोल अदुदा हाई सेलथोंगी ओइबा आइना जादबा मोंगी ब्राइबरी केस दा सेनब बीजेपी की एमएलए सिंह करीगिदमक बेल पीरिबनो आइबा वांग असिमक अतमना प्राइम मिनिस्टर मोदी दा एड्रेस तौरगा थागलाकिबने मागी वरोल दा मखादन हाई सबसाबा खुदम अम ओइना हाइरबदा कर्नाटका की बीजेपी एमएलए मंडल विरूपाक्षा पक्नसी माकी मथक्ता लैरिबा आइना जादबा ब्राइबरी केस मायोक्नरिबा एमएलए असि ngasi एंटीसिपेटरी बेल पीग्रे मतंग असना केजरीवालना मखादन हंगलकलिबा वांगदी करीगिदमक माको बेल दा थादोखरगा मनीष सिसोदिया पुना फाजिनना जेल थमलिबनो हाइबसने हौजिक सीबीआई अमदी इंडिया मनीष सिसोदिया की ईडीना मनीष सिसोदिया की मयुमदा रेड जथबदा करीगुंबा मरा लेबगी खुदमक चांगदम अमदा फंगबा ngamkidre अतुमोइनमक माकी मथक्दा सीबीआई अमदी ईडी की सेक्शन खुदिमकी पानबा याबा एकसिंग पांजिनदुना माको फाजनग्रे बीजेपी की एमएलए की मयुमदगिदी का हेना यामलाबा सेनफम क्या फागतकिबा लैखिबने माकपुना करीगिदमक फाजिनदुना जेल थमकिदबनो हाइना आम आदमी पार्टी की बॉस ओरिबा केजरीवाल मखातन हांगलखरे केजरीवाल की अरोइबो ओइना मयेक्लाना इरखिबा वाफम अमदा हाइखे हौजिक बीजेपी लेंगाक असना करप्शन मायोक्नबगी वाफम अमदा फोंदोरकदबा फाइ मासिगी मतंगदा थिगलबदी बीजेपी पार्टी मनुंगदगी मसिंग यामना फागलकपा याय हाइबा वाफम फोंदोरखरे हौगिबा सेवल की अरोइबा सरुकदा अयुक्तना बीजेपी की एमएलए की मसानुफा बी प्रशांत मंडल की लुफा क्रो निफान हेनबग सेनफम आना यादब मोंगदा सेलसिंग अदु फागतखिबा लैखिबनी लोगायुक्तना एमएलए बिरो पाक्साफ की मदकता आइना यादब मोंगी ब्राइबरी केस का मरी लेना केस अमा रेजिस्टर तौखिबनी केस अदुदा एमएलए असगी मिंगना अहनब मारा लेरबा मी अमा ओइना रेजिस्टर तौखे मदुगी नोंग ममांग ओइना हौखिबा थांजु नमिता अरविंद केजरीवालना फोंदोखिबदा लोगायुक्तना रेट चथगिबा बीजेपी की मसानुपा अदुबो पद्म पूजन की मना पीदुना हाउ हराउ तेमना इकाई खुमना उतकी अनसु फोंदोरखरे मिनिस्टर की मसानुपा अदुदी लुपा करोड़ निफान हेनबगी सेनफम नियम चुमदना पायरमबनी अदुग मनीष सिसोदियादी मंगोंदगी करीगुंबा सिंगननिंग ओइबा पोसक अमदा फंगदना फाजिनदुना थमकिबने मरमदुना मनीष सिसोदिया बुसु मथंगी सहिदा मकोइना पद्म भूषण की अवार्ड पीफम थोगी आइना कर्नाटका पांगथोप मिखल मरी लेनबा मिफम अमदा फंगदोखरे जम्मू श्रीनगर नेशनल हाईवे लैंडस्लाइड थोपदगी मियोय अमा सिरे तरुक सोगले जम्मू श्रीनगर की नेशनल हाईवे परिंग लेबा राजस्थान डिस्ट्रिक्ट ngasi पाक चाउना लैंडस्लाइड थोपदा खुदक मियोय अमा सिगरे अदुगा तरुक अमना असोकबा नंगरे एन ऑफिशियल ओइबा पाउ अमदा फंगदोरकली पावसिन मखातना फिरकपदा रेस्क्यू ऑपरेशन हौजी हौजी पांगथोगले यामना कुदोंग थिनिङै ओइबा नेशनल हाईवे असगी लंबी की नकल अनिमक मखादना गरी चतनबा अथेंबा थमखरे हारे रामपुर डिस्ट्रिक्ट की सीनियर सुपरिटेंडेंट ऑफ पुलिस मोहित शर्मा हाई पुन्न किलोमीटर सनी हुंबुद्रा रोम सांगबा हाईवे असगी सरुक अमदा यामना चाउना लैंडस्लाइड थोखिबनी मफम अदुदा रामफल टाउन द ख्वाइदगी नकना लैबा सेरी विलेज द लैबक थिबा थौदोक अदु थोकपदा मियोय अमा सिरगा तरुकना साथीना सोगनखिबनी एसपी मोहिना फोंदोरकपदा सोकलबसिंग असगी मनुंगदा हाईवे असगी एसएसपी इंचार्ज ओरिबा सोरजित सिंहसु असोकपसिंग अदुगी मनुंगदा यावरे सोकलबसिंग अदुदी मोहम्मद ताज हमीद रोबिना बेगम साकिना बेगम सनमा बानी अमदी आर्मिन आरिबम योसिंग असिने मखोय तरुमक हौजिक हॉस्टलाइज तौरी हौजिक मखादाबा पाउ रेस्क्यू ऑपरेशन मफमदकी सबसापा वरोल ngari hana एसपी ना फोंदोरकले नकलमरोमदना लोकता तासिनबदा मरी सिरे अमा सोकले उत्तराखंड की चंपावत डिस्ट्रिक्ट कार अमा रुबा लोक अमता तासिनबदगी मियो मरी सिग्रे अमसों अतोपा अमना सोकले अना पुलिस ngasi फोंदोखरे
पुलिस ऑफिसर अमना फोंदोरपा मथुगिना थौदोगदु ngarang numitang Amori Katoli Highway paring de leiba Dudauri School manakta thokibani manghai ki driver na control ngamokdabadagi car adu lambi dagi haidokraga aroba lok amata tasinba aduda driver jauna miyo ihum kudakta seki amasung atopa anina soki atopa asokpa amasu hostan da pobagi lambi da seki ana phongdok laduna manghai ki atopa asokpa du hojik Tanakpur da leipa hostel amada layangle laikhiraba miyo sing adu sahi nipudagi humpu phawda leiba sing ni anasu official aduna phongdokle Maragas lambi ki extend amada misip na thokiba Assistant Chief Minister Puskar Singh Dhani na thongoi sokna nuai ta bhong dokre aroi the content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yangberi ba punama padaga jari channel is adom da kana badi subscribe to we business subscribe to we mo loina na like and share to suka bi ka tupna makpo amakan na thaga jari